ꯁꯟꯗꯥꯗꯒꯤ ꯎꯇꯣꯡ ꯆꯥꯛ ꯇꯧꯕꯒꯤ ꯊꯧꯔꯥꯡ ꯍꯧꯔꯦ ꯁꯪꯀ꯭ꯔꯥꯟꯇꯤꯒꯤ ꯎꯇꯣꯡ ꯆꯥꯝ ꯈꯣꯠꯇꯅ ꯂꯥ ꯍꯦꯛꯇꯅ ꯆꯥꯝ ꯈꯣꯠꯇꯅ ꯁꯤꯗ ꯊꯧꯔꯥꯡ ꯍꯧꯖꯔꯦ ꯎꯇꯣꯡ ꯆꯥꯛ ꯍꯧꯕꯒꯤ ꯊꯧꯔꯥꯡ ꯍꯧꯔꯦ ꯁꯦ ꯀꯩ ꯎꯇꯣꯡꯁꯦ ꯀꯩꯅꯣ ꯍꯥꯞ ꯂꯣꯏꯔꯦꯀꯣ ꯆꯦꯡ ꯍꯥꯞꯇ꯭ꯔꯤ ꯂꯥ ꯍꯥꯞꯆꯟꯅ ꯂꯣꯏꯔꯦ ꯀꯟꯅ ꯍꯣꯠꯅꯔꯤ ꯂꯥ ꯍꯥꯞꯄꯒꯤ ꯆꯥꯛ ꯊꯧꯔꯥꯡ ꯇꯧ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯆꯍꯨ ꯍꯥꯟꯖꯜꯂꯤ ꯎꯇꯣꯡꯗ ꯁꯨꯖꯜꯂꯤ ꯍꯥꯏꯔꯣ ꯍꯥꯏꯕꯗꯤ ꯅꯪꯁꯨ ꯑꯗꯨꯝ ꯍꯥꯏꯌꯨ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯉꯥꯡꯉꯤ ꯍꯟꯖꯜꯂꯤ ꯁꯨꯖꯜꯂꯤ ꯍꯥꯏꯅ ꯁꯤꯗꯅ ꯕꯟꯗ꯭ꯔꯥ ꯇꯧꯕꯒꯤ ꯇꯧꯔꯤ ꯖꯦꯔꯨꯝ ꯕꯟꯗ꯭ꯔꯥ ꯑꯣꯏꯅ ꯇꯧꯔꯅꯤ ꯅꯨꯡꯗꯥꯡ ꯄꯥꯔꯇꯤꯅꯤꯅ ꯅꯨꯡꯗꯥꯡ ꯕꯟꯗ꯭ꯔꯥꯅꯤꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯝꯃꯦ ꯁꯤꯗ ꯖꯦꯔꯨꯝ ꯂꯩꯔꯦ ꯈꯥꯡ ꯃꯩ ꯊꯥꯒꯠꯂꯦ ꯈꯥꯡ ꯏꯁꯤꯡ ꯁꯧꯔꯦ ꯁꯣꯟꯗꯅ ꯎꯇꯣꯡ ꯆꯥꯛ ꯍꯥꯜꯂꯤ ꯁꯤꯒꯅ ꯏꯁꯤꯡ ꯁꯥꯕ ꯉꯥꯏꯔꯤ ꯖꯦꯔꯨꯝ ꯑꯂꯨ ꯆꯠꯈꯔꯦ ꯍꯧꯖꯤꯛ ꯊꯧꯔꯥꯡ ꯍꯧꯔꯦ ꯁꯪꯒꯣꯏꯗ ꯃꯁꯂꯥ ꯁꯣꯏꯕ ꯍꯧꯔꯦ ꯎꯇꯣꯡ ꯆꯥꯛ ꯊꯧꯔꯥꯡ ꯂꯣꯏꯗ꯭ꯔꯤ ꯎꯇꯣꯡ ꯆꯥꯛ ꯍꯣꯠꯅꯔꯤ ꯑꯁꯣꯟꯗ ꯏꯟꯗꯣꯆꯥꯅ ꯎꯇꯣꯡ ꯍꯥꯜꯂꯤ ꯆꯥꯛꯍꯨ ꯍꯥꯟ ꯂꯣꯏꯗ꯭ꯔꯤ ꯑꯩꯈꯣꯏ ꯎꯇꯣꯡ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯈꯣꯏ ꯖꯦꯔꯨꯝ ꯊꯣꯡꯕꯒꯤ ꯁꯤꯡ ꯇꯤꯜꯍꯧ ꯃꯣꯔꯣꯛ ꯐꯗꯤꯒꯣꯝ ꯃꯁꯂꯥ ꯔꯦꯗꯤ ꯂꯩꯔꯦ ꯁꯤꯒ ꯂꯣꯏꯅ ꯃꯄꯥꯟꯗ ꯊꯣꯡꯕꯅꯤꯅ ꯁꯤꯗ ꯃꯨꯟꯕ ꯉꯥꯏꯔꯤ ꯖꯦꯔꯨꯝ ꯃꯨꯟꯗꯅ ꯃꯌꯥꯝ ꯆꯪꯅ ꯖꯦꯔꯨꯝ ꯈꯣꯛꯅꯔꯤ ꯈꯥꯡꯗꯅ ꯑꯂꯨ ꯂꯩꯔꯤ ꯑꯂꯨꯁꯤꯁꯨ ꯀꯣꯠꯊꯣꯛꯑꯒ मसला तोड़ले मसला जिरम तोड़ले मसला जिरम तोड़ले को आलू से मैश तोड़ले उसे खोंगनी खांग साहली खांग सारे थोंबई मचांगजे लोय रेडी ओइना लोयरे आलूदे करीदगी लोयना लैरे असोंदना इसई थारगा इंगांजिंग जगोई सानरी सिगना अइना थोंबई थौरांग तौरगा अइ होनाजरी सिगना उतोंग चाक हौबगी थौरांग हौरी उतोंग चाकसे हिप्पलगा मथक्ता चरु थम्मगा मै थारगा उतोंग चाक हौरीनी मयाम सोदना अइना संगोइदा कन्ना इंजांग तौबई थौरांगसे हौजरे संगोइसे खरा ममगरेबको लाइट अमतंग थाले अनि हुम थानबगी अखोइ वाखल तौद्रे अखोइ जुम मसेन तन्याना वीडियो से कापनिंगबई मैना मयामदा शेयर तौनिंगबई मैना कापचरपनी इसाना तौरकपनीना खरा कनो मोंग चाद्रे असिदा उतोंग चाकसे हैपेट मुंझलए ते कन्ना मै था चरु सुमाइना मथक मखा मै था खोदना चरु से सुमाइन तौरगा उतोंग चाकसे हौरेबा माइगे मदना सोनना संगोइदा थोंग थाकपगी थौरांग तौरेबा सिगना यो सोंदा होनारी उतोंग चाक तौरी हैपे कुई चंगे उतोंग चाक से उतोंग चाक की तलाबी से हैपे कुई न चंगे मयामदी उतोंग चाक कमाइना हौई उतोंग चाक से लेफलगा उचुक जोंगा लेफलगा सुचरु मै थारगसु हौबया हाइबदी हौनबनेबको अखोइदि सुमाइ तौरे अखोइ नुपी मसेन ngатनिना अखोइदि सुमाइ तौरेबको नुपा मसेन जावरदि उचुक करी करा तौरा खोलगा सुम तौबा जाय अदुमक्सु जहावरसु अखोइ नुपी मसेन तौरबनिना तौरे तलाबीसु तौजरे अखोइ मसेन तदुम बंद्रासे नुंगाइ थोए नुपा मसेन जो बंद्रा माइगे यमदा जानाइबको लोइरकपगी इंजांग लोइरकपगी सक्तमनि मयाम यरुम थोंबगी लोइरमदाइदा सुमाइना उतोंग चाकसे लोइरए सोंदना मै मुथलमे सोंदना चाबगी एना खाइदोए चा इंजांग चानरसेना अखोइ जुमनी तनेबको कनाम अहेनबा यावदेबा अखोइ मयाम फमदना चाबा हौजरे असिदा येरुम थोंबगी चाबगी अखोइ मयाम सिंग मयाम पुरम इंगांग सिंग अहन सिंग लोइना सुम फमनरे परेंग नाइना
ꯅꯨꯄꯤ ꯀꯥꯡꯕꯨꯇꯅꯦꯕꯀꯣ ꯑꯩꯈꯣꯏ ꯐꯝꯅꯔꯦ ꯁꯨꯃꯥꯏꯅ ꯆꯥꯕ ꯍꯧꯔꯦ ꯍꯥꯎꯁꯨ ꯍꯥꯎꯔꯦ ꯕꯟꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯃꯄꯥꯟꯗ ꯊꯣꯡꯉ ꯈꯣꯠꯂ ꯆꯥꯕꯁꯦ ꯀꯌꯥ ꯍꯥꯎꯕꯅꯦꯕ ꯏꯃꯨꯡ ꯊꯣꯡꯕꯒ ꯃꯄꯥꯟ ꯊꯣꯡꯕꯒ ꯃꯥꯟꯅꯗꯕꯅꯦꯕ ꯃꯥꯒꯤ ꯕꯟꯗ꯭ꯔꯥ ꯆꯥꯕꯒꯤ ꯋꯥꯏꯞꯇꯣ ꯇꯣꯡꯉꯥꯜꯂꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯊꯣꯡꯁꯤ ꯈꯣꯠꯁꯦꯅ ꯏꯃꯨꯡꯗ ꯊꯣꯡꯉꯦ ꯈꯟꯕꯅꯤ ꯏꯃꯨꯡꯗ ꯊꯣꯡꯉꯒ ꯆꯥꯕꯒꯅ ꯃꯄꯥꯟꯗ ꯊꯣꯡꯉ ꯆꯥꯕꯒꯤ ꯅꯨꯡꯉꯥꯏꯗꯣ ꯍꯦꯜꯂꯦꯕ ꯃꯥꯟꯅꯗꯦꯕꯀꯣ ꯕꯟꯗ꯭ꯔꯥꯗ ꯕꯟꯗ꯭ꯔꯥ ꯃꯥꯜꯂꯦꯕ ꯏꯃꯨꯡꯗ ꯊꯣꯡꯉꯁꯨ ꯕꯟꯗ꯭ꯔꯥ ꯑꯣꯏꯔꯁꯨꯅꯦ ꯑꯗꯨꯅ ꯈꯤꯇꯪ ꯃꯥꯒꯤ ꯈꯤꯇꯪ ꯆꯦꯟꯖꯦꯁꯇꯣ ꯂꯩ ꯁꯤꯒꯅ ꯂꯣꯏꯔꯦ ꯆꯥꯛ ꯆꯥ ꯈꯣꯠꯅ ꯂꯣꯏꯔꯦ ꯎꯇꯣꯡ ꯆꯥꯛꯁꯦ ꯍꯥꯏꯐꯦꯠ ꯃꯨꯟꯖꯤꯟ ꯃꯨꯅ ꯃꯩꯗ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯐꯖꯔꯦ ꯑꯗꯨꯃꯛꯁꯨ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯎꯇꯣꯡ ꯆꯥꯛꯁꯨ ꯔꯦꯗꯤ ꯑꯣꯏꯔꯦ ꯃꯌꯥꯝꯗꯤ ꯁꯪꯀ꯭ꯔꯥꯟꯇꯤ ꯎꯇꯣꯡ ꯆꯥꯛ ꯍꯧꯕ꯭ꯔꯣ ꯀꯃꯦꯟ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨ ꯂꯣꯏꯔꯝꯗꯥꯏꯗ ꯑꯩꯈꯣꯏꯅ ꯃꯨꯜꯂꯕ ꯈꯣꯠꯂꯕ ꯍꯥꯏꯅ ꯌꯦꯡꯕꯅꯦꯕ ꯑꯗꯣ ꯃꯥ ꯐꯖꯅ ꯃꯨꯜꯂꯝꯃꯦ ꯌꯥꯝ ꯐꯖꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯀꯦꯛ ꯃꯆꯥ ꯑꯃꯁꯨ ꯑꯩꯅ ꯁꯥꯔ ꯄꯨꯖꯔꯦ ꯑꯩꯈꯣꯏ ꯁꯨꯝ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯅꯤꯃꯛ ꯀꯞ ꯈꯣꯠꯅ ꯏꯃꯥꯟꯅꯕꯁꯤꯡ ꯍꯔꯥꯎꯅꯁꯤ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯅ